Yomgi apambasinga Manipur thugaina bahonaribasinggi apambaga manarap satpana nakalanigi marakta aronba agenda lairabra khalle Susindro personal nungainadabaga laibaki isuga mari lainahangumse personal oina thengnase Youth of Manipur yomna taliba apambasinga siga Manipur thugaina bahonaribasinggi apambaga manarap satpana nakalanigi marakta aronba agenda lairabra khalli haina KPNPD Minister L Susindro na phongdokre Manipur da lairiba CSO sing amade mahiroi lup sing asiga Youth of Manipur hairiba kanglup asiga mari lainai natraga lainade haiba adu khangba pami haina Susindro na phongdorokle Khurai Tensit lambi da laiba mahaki yumda pangthokpa paugi mifam amada Minister Susindro na hai tampakta lairiba CSO amade mahiroi lup sing na state asida PR lakpa yaroi lakna na bahona basu yaroi haiba wafam thamlabasu Youth of Manipur gi volunteer sing na CM sinbage apamba lairiba asimagti PR lakna baseba ukatpaga chamanai Youth of Manipur bumioi kayana saugatli amade makhoina laurakpa phirepna aroiba amade mapung phaba phirep oigadoribra haikhe nakal amaromda haukiba numit kharanigi mamangda Manipur awang singkhai kanba punba maira PIBN club haina mingthonba register tawdaba loop amana ihaw asige mayon amada khurai kendragi miyambu lana lamjingna bohonaram khiba laibak thibanai kendra asige maira PIB singbo MLA Minister ge yum ngak tunu leire haina chai ngang ki bama din ha singbo lana lamjing na bohonarak pasi matungda muhanna tawrak labade lup asigi fampuri basengi mathakta legal action lauraga nei mayon sumna saliba ihawasibo political party kharagi mateng makhada lanai khudong saba khara phangna ba amade lainga ki mayokta leiba miyoi kharana lup semlak tuna miyambu lana puna bohonarak pa laibak thibani haina Minister Susindro na phongdokhe mahakna makhata na hai Manipur da lairiba maira PIB natraga frontal organization singna apunbagi waina tawsi haina khurai gi maira PIB group na haikhiba laikhre apunba sida miyam puna saruk yamina si haina su appeal tawkhiba laikhre mahakna makhata na hai isu khudingma ki personal nungaina dabagi wai wata puthokuna ngang sakpa yawrakpa se organization asida miyam na chamamna ba phawwe personal nungaina dabasing atopa platform amada thengna se Thogliba isu asida punsin ba yaning de khurai kendra si khundrak pamama de lamlai kendra niga lona ba kendra ne hai di bo organization asina atamna na khurai kendra da sigumba phajada ba wahi wata sijina duna mifam pangthorok pa si laibak thiba nei curfew manung da sigumba program ama tahon khibagi damak SP amadi DGP na thodang laufam thoe curfew manung da police ki mathau tawdaba na police ki makok thongba singna thodang lawgada ba nei Hai riba club asita sengna thiziluba matamda de political party singna manungda sponsor tawba oiramkhe maduda phampuriba sing masagi personal khudong chaba khara phangnaba loop lingkhatpa oigane karisu khangdaba maira PIB sing amade naha sing lana puraga chana bahonariba se laibak thibani haikhe